ngasi April gi tang kunumdo nimit asi maitai machasing Manipur amadi Manipur gi mapamda leiriba ekoi khudingmakki jamna maru oirba numit amani numit asibu kawba ngamloidaba mayekna puwarida idina thamnamli numit asimaktuda ing lising ama champan mafutara mathoida khongjom gi kheba chingda British landmising amadi maitai landmising gi marakta akanba lan somaki lan asibu ekoina khongjom natra khongjom gi lan natraga Anglo Manipuri war haigas khong lan asida British landmisingna khulai oina nongmai bom top na chingba khulai sing sizinaduna lan asida sarugzaki aduga maitai landmisingna thang ta amadi chungoi arambai na chingba khulai sing paiduna lan asida sarugzaki lan asida luchingba enejakiba maitai landmisinggi luchingba thongna parba major general paunaba jawasina luchinguna lan asida sarugzaki lan asi soknadringai mamangdagi adum maitai landmising mai thiragani haibadi khara makhaidi makoi khanglabani adubu lan asida sarug jaduna thawai tharaduna sibadagi British ki makha ponna hingbagi mahuttagi maduna hena phai khanduna lan asida makoina sarug jadhi ngasi March April gi tang kunumdo limit asibu aikoina khongjom de haidna limit asibu palan tabugi maru eda maramdi makoina lan aduda sarug yaruduna mai thibagi maram sing adunati makoina lanpham aduda sarug yaduna mikha pungduna hingduna leibagi mahutta lan da thawai thaduna sikhibuna hena phai khanduna lan aduda sarug jakhibaduni haiduna aihakna khanjai lan asi Manipur ki itihas ta jamna maru oida lan amani lan asigi mahai oina British singna kanglada changsinduna makhoigi imenjek jakpa firal bu chingkhatle hairaga maitai gi pakhang bu jakpa firal bu lan asigi matungda chingthaki lan asigi mahai oina Manipur bu British ki makhada khudum chansinki